मालेम पुंबगे हक्सेलगी अचौब सिंगनब अमा ओइरिबा यामना लौनगनबा तमथिरबा लेना लाइचत असे थेंगनबदा फ्रंट लाइन दा थबक तौरिबा डॉक्टर नर्स अमसुंग मेडिकल स्टाफ सिंगदा मसा ngakthokjanaba matik maya yaudaba marks piramagi achouba wathok thokle Churachandpur district ki hospital da sinaruraba N95 marks pisilambagi wathok kamari lenana vigilance and the anti corruption police station na medical directorate ki official khara polam sing adubu supply tawba farm manga gi proprietor sing amasung hojikna thigatpagi stage da leiriba sakhangdaba mioi kharagi mathakta FIR lokhatuna case ama register tawri Vigilance and anti corruption gi superintendent of police Ais Balaram thadrokba press release aman hai Wathok sigi matangda vigilance and anti corruption police station gi akhanaba team amana Lampen pat leiba medical directorate ki central medical store da thi humba gi thabak chathakre store adudagi substandard oibani haina singnaba N95 marks lising amaga chani yankhai phagale hairiba marks sing adugi manungda district hospital Churachandpur da supply toromba du suyaw Makhatana Tizin Humzin Bagitangai Padaba Leba medical protective gear Kamarom su Pagale High. Tazabaya from the Gipanga Pound High. Medical Department N95 ni Haina supply Torokiva marks Karadi, Upul Waipul Natonaba, Isam Samba marks oiramli. Hariba N95 Saba marks in Adugi Manunda, sample Samarom, Police na Kongala Pukre. Hariba sample sing ado ta singnamak N95 ki matik mayai sian ba marks la haibado examine tawnaba gidamak mari lenaba authority da thana na ba lokhatpani makhoina pikhalak pa report adugi matungina makha ta ba thabak lokhat pa yari pawsina makha ta na hai tongan ba pham manga asina supply tawramibashi N95 marks lising yangkhaini thoiga chamaromni masigi mathakta triple layer marks lakh manga rom yauri hairiba marks sing ase supply tawbugi chapchaba formality sing ama phawi yaudi haiki Emergency ni haina secretariat gi supply order pikhina ba khangalak ba matungina medical director na farm manga asida maming tagi oina supply tawna ba ya ba pikhibani farm manga aduna N95 kaya yamna pikhalak labage haiba phawba chapchana khangmangamdri masigi sumatakta handing over taking over gi matang da su se na ba wafam kaya marom tholagli pawsina makhata na hai Tamthirabalaina Laichar say positive oil sing laying liver doctor amasung nursing da si nana bapiriba personal protective kit sing adusu quality control tauraba chapchana si na yarwa posakla haibgi wafam amasulagle wafam chief minister nongthom biren yoruktuna si naruraba N95 marks amasung upul waifun nga thok na ba isam samba marks na N95 marks sarga si naram bagi wathok athubada thigatuna maral leba sing serak pi na ba khangan khre hairi aduga atopa pawmana Mumbai da Manipur nupi amada matil sisilamba mioi phare numit tarani romgi mamangda Manipur nupi amada matin sisilambani haiba mioi ama Mumbai gi Bakola police na phare haina official amana phongdokre thaudo da chenari ba mioi ado Kala West gi Amir Khan kawi hairi April 3 ta masagi sahi kuntharom surbi Manipur nupi aduna Gita Bihar Junction dagi Santa Cruz ta leiba Kalina military camp tamna makhong satlingai da motorcycle thauduna lakpa mioi amana matin sisilambani Nupi adana police ta wakat laba matungda CCTV footage ki mateng lauraga masak khangdok laba matungda police na sianari bamiyo edu phakibani Deputy Commissioner of Police Manjunath Singhena phongdokhibagi matungina pharaba miyo ado salesman oina thabak tawbani miyo edu gi mathakta IPC gi section 270 amasung section 352 gi makhada case ama register tawre hai Arobada Pawbilai News Reader gi video bi yangbiri khuding makpo thagatjari